Kidney sohalakpagi tongan-tonganba maramsing Haksangi kayat khudingmak mahusagi oiba sarkardian ridam natraga nesren clock amagi tantha matungina mathau pangthoi malemgi amam anganda yumpham oiba sarkardian ridam natraga nesren clock adugi matungina kidney su mathau tawi Mioibana ayung nungthilgi matamda mapan thokpagi sang wanglaga numidangi matamda hanthabagi maramsu sarkardian ridam na thokanbani Ayuk nungthilgi matamda hakki ising yamna sungba maramna mapan thokpagi sang wangi numidangdana hakki ising marang kaina sungde mase pumnamak kidney na mathau tawbugi mawongda khenaba leibadagini hana khangnaramdaba wafam amana ayuk nungthil numitki mangal fanglingayda kidney na mathau tawbugi mawongga numidangi tawbugiga khenai hairi Kanagumba miyoy amana hidak langthak saba matamda kayam koina hidak ado haksang manungda leiraga mathau pangthokpagi haibadusu kidney na mathau fazana tawba natraga tawdabagi makha poli maram aduna kidney bu haksangi yamna maru oiba kayat ama oina launabani Cell membrane amasung nerve tissue da yauba fatty acid makal amagi sangwang khalakpa matamda inflammation tawraktuna kidney gi mathau da akaiba pirai maram aduna Sphygmomyelin kauba fatty acid adugi sang hengatlandaba ngamlabadi kidney gi mathau fazana tawhonba ngamgani diabetes ki maru oiba khudam oireba insulin deficiency amasung insulin resistance ka kidney da Sphygmomyelin hengalakpaga naknaba mari lainai haina e-biomedicine journal gi online da phongdokhi kidney da sogalakpa yaba atai atopa maram singdi kidney da nung leiba diabetes hypertension amasung atherosclerosis na singbani hairiba maram mayam aduna kidney gi blood vessel da amangata thohalakpadagi kayat ase sohalakpani amaromda sahi yam silaklaba nupa khudingmak protest chawthorai madura maram oiraga kidney da infection tawrakpagi yabagi khudongthiba hengalai miron bi nupi amasung diabetes na naraba miyoi singsu ising mari urinary tract ta infection tawrakpa yabagi khudongthiba wangi Hidak langthak makhal kharagi side effect oina kidney sohalakpasu yaudaba nate khudam oina acetaminophen aspirin amadi atai zainakol fathanaba hidak sing loina na calcium amsung vitamin D supplement ka hen sinabana kidney sohalakpa yai Kanagumba miyoy amana doctor yengbu matamda karam hidak langthak sing hana sizinaduna leiribage haibado doctor da mayak sengna khangangadabani maduna khudongthiba thorakadabadagi ngathokpa ngamgani Makal amatagi ana ayak yaudaba mawongda masa mau fana leiba miyoy singso adu mangaire naraklaga layengani haina ngaiduna leibagi mahutta naraktana naba mangjauna na section thawrang laukhalhuba mathau tai ising marang kaina thakpa haibasina kidney gi phibam phana thamna nabagi maru oiba pambaini sang naina ising thakpuna urinary system sengdokpaga loina na fat ki saruk nemna yauba sinjak chagadabani maru oina uhai wahai amasung mana masing marang kaina sabu mathau tai loina na ising marang kaina thakpagi tangai fadabasu lai ngasigi mirol da nung leibagi thawong yamna toina thengnare kidney da nung leibana ising mari phulhanbadagi mapan thokpa yadaba lengba thinba amasung atai khudong chadaba kayamarom thohalakpa yai kidney sohalakpa yabagi khudong thiba wangna lai gout natraga atai metabolic problem na maram oiraduna kidney da nung leirakpani khudong chadaba asi mangjauna na ngakthokna nabagi damak ising marang kaina thakpa mathau tai nungti numit khudingi ising marang kaina thaktuna nongmada hakki ising liter ani hena salhan khigadabani Mana masing tamak saba vegetarian singda nung leibagi sang nemna lei adubu kari sinjak sabana kidney da nung lehelakpage haibadudi sap sana khangba ngamdri mi gi haksang gi system da khenaba leibadagi matung inna nung leirakpa yabagi khudongthiba su khenai khudam oina hairabada gaukna naraba miyoi singda nung leirakpa yabagi khudongthiba wangi kidney gi anaba ohelakpagi matangda tongan ba maram kaya maram lai Mayo Clinic ki report matung ina mipum khudingmak punsi gi tangkak ama natraga ama da nung leirakpa yabagi khudongthiba mayok na bagaloina na kidney gi laina kaya maram narakpa yai adubu punsi mahing semdoktuna section thawrang laukhalabadi mangjauna na ngaktho hauba ngamni ayamba matamda phamjinduna leiba hidak langthak maru oina painkiller ka hena saba amasung phet yauba chinjak yamna saba miyoi sing kidney da nung leirakpa yabagi khudongthiba yamna wangi pumnamak ase oiduna su nongmagi ngayak sajel tawbaga loinana ising marang kaina thakpabadi khudongthiba se hanthanba ngammi
अतोपा अमना इन्फेक्शन मैना पोखिबा डायरिया ओबा ऑपरेशन तौखिबा नत्रगा किडनी द सोखिबना मरम ओइरगा किडनी फेल ओहिलक्पा याई मतम सांगना ब्लड प्रेशर वांगबगा लोइनना ब्लड ग्लूकोज वांगदुना लैरबसु किडनी फेल ओहिलक्पा याई मरम अदुना पांबई अमा नत्रगा अमा तौदुना ब्लड प्रेशर अमदी ब्लड शुगर हंथहनबा मथौ ताई।